Ngasisu mahausagunna mayamgidamakta nungairaba pungawari ama puduna lakjari. Wari asibu ibirakpi Taniska wari asigi mamingna Sakri Kanba Iku Maharas. Laibak khudingi ningthau palingay matamgi wari ni. Tingel kauba laibak amadasu ningthau ama palami. Mahaki maming Chingel kawi. Chingel mapa ningthau amadi mamalay magi. Naitong pokpa machani. Hauzikti mapa mama kana amata laitri. Mahak na ningthau oiri. Macha ahum poi. Nupi na ahal aduga ani amana nupa oina poklami. Ningthau Chingel sakri yamna kanba ningthau ni. Mahak na maray yet ke yaw na yet krabadi. Kanagi lainingba athauba amatana. Magi maray yet pangamba nate. Chinda ngamlaktre magi thokpa sakri ama hekta tawrakani. Maram asina mangonda soikigadra lankigadra haina laibak miyam amadi konunggi phamnaiba singnasu aduki matik kina chatpa ningthau amani Chingel. Haujik Chingel gi machanupi ahal mazaibe ma asi chahi mapung pharakle yum kai panbagi matam yokshilakle adubu magi ni haidana khangna chanaba haujik phawbagi oinadi amata leitri. Somdana atopa laibak amadani laibak asidasu punsi henba kauba ningthau ama palami. Punsi henbagisu macha aduki matik yamna lay. Macha nupa khwaidagi ahal yum kaigi pankre. Haujik macha nupa yaimagi yum kai panbagi matam yokshilakle. Kitang thengda kiba tarabadi yum panba thengba haibado oigadawribani. Punsi henba ningthaugi macha nupa yaimagi maming yaihenba kaurami. Machanupa yaimasu tauge khankiba thabak tawdana toktaba adugumba miyoini. Sauganba midadi nate. Saukrabadi zat aduki matik thirami. Mingonda singnaganba miyoy nate. Adubu hek singnakiba tarabadi. Miyoy adubu maithiba pidri phawba hotnabagi mawong mato ama yahenbadasu yaurami. Pumnamak ase mapaning thawsu khangi. Adubu semdokluba yararoy asigumba masagi macing asi masagi ida yaukrabani khanjarami. Yum kai pandana laibadi tungda nungaiba haunade haiba wakhal asiga loinana nongmadi punsi henbana machanupabu kaurai. Pabung ningthau nasabu kaubibabu kari naya thang takpiningba takpisido. Yaima law pham ipaga wari ningthina sasi. Yahenba phamthai. Ningthauna makha tarai. Aigi ichani warise hekta samjinchi. Haujik nangi yumkai panbagi matam sap chaba haibado oire. Isagi khangna chanaba leirabadi ipada hairu. Ipana inai isen pulap puraga isagi mau hairugadawribani. Yahenba wafam ado kari amata khumlakte. Ningthauna machagi mataw yengduna amuk makha tarai. Ha kari haiba yaima isagi apambado hairune. Pabung ningthau haujik nasagi oinadi khangna chanaba kana amata leijade. Adu oiba tarabadi ipana khwaidagi pamjaba masak mataw changkhonba lijat sajat phajabi mau ama ipana isagidamak thiba taredana kari khaliba ha yaima. Pabung ningthau hayune isana pambagi matung ina ipana thabak tawgadawribani. Hek koithokan nang na pambado aingonda hayu. Pabung nasabu ngakpigani. Pabung na hairiba wafam adusu nasana pukning penba ngamjadre. Hais adudi nang na pamliba si karino. Pabung ningthau nasana khoidajabi pamjabi mazaibema ama. Ha isana khoidaba nupi haiba hayu ipad. Pabung nasana soikiba lankiba yaurabasu apang manasani khanna nasabu ngakpiu. Adubu Pabung ningthau nasana Thingel ningthau Chingel gi machanupi adubu pukningna khoidajaruri. Masagi hairakliba wafam adu tabada ningthaudo lakak tawi. Ngaihak tumina lei. Yahenbasu ngaihak tumina leiramlaga hairai. Pabung nasana soikiba lankiba yaurabasu ngakpiu. Adubu mahak natrabadi punsi khongloi semnabagidamak atopa nupi amata hanna yengaroi haina khankhre nasana. Masagi wa taraba matungda ningthau makok khajik nomladuna hairai. Ichalande
ꯑꯗꯨꯕꯨ ꯌꯥꯏꯃ ꯇꯥꯎ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯌꯥꯎꯏ ꯃꯃꯥꯡ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯥꯄꯜ ꯑꯁꯤꯅ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯧ ꯍꯥꯏꯕ ꯆꯪꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯕꯨ ꯌꯥꯏꯃ ꯏꯆꯥꯅ ꯆꯠꯂꯨ ꯉꯝꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯅ ꯄꯨꯔꯛꯎ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯒ ꯆꯤꯡꯌꯦꯜ ꯃꯥꯅ ꯊꯤꯡꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯅ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖ ꯀꯩꯅꯥ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥꯅ ꯅꯪꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯇꯥꯔꯕ꯭ꯔꯥꯗꯣ ꯆꯠꯂꯨ ꯅꯪꯅ ꯉꯝꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯌꯥꯏꯍꯦꯟꯕ ꯃꯁꯥꯗꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯤꯡꯌꯦꯜ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯅꯥꯏ ꯃꯁꯤꯟ ꯑꯃꯠꯇ ꯄꯨꯗꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯃꯒ ꯔꯥꯖ ꯀꯩꯅ꯭ꯌꯥꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯆꯤꯡꯌꯦꯜ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯍꯦꯟꯕ ꯌꯥꯅꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯔꯨꯞ ꯁꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯅꯈꯤꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯞꯅ ꯂꯩꯅꯈꯤꯕꯅꯤ ꯌꯥꯅꯈꯤꯗꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯄꯨꯟꯁꯤꯍꯦꯟꯕ ꯃꯥꯅ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯀꯣꯅꯨꯡꯗ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯩ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯌꯦꯡꯏ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯤ ꯃꯁꯥ ꯃꯎ ꯏꯃꯣꯠ ꯃꯣꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯍꯥꯃꯨꯛ ꯉꯥꯛꯇ ꯅꯤꯡꯊꯧ ꯄꯨꯟꯁꯤꯍꯦꯟꯕ ꯁꯒꯣꯜ ꯊꯧꯔꯝꯕꯗꯒꯤ ꯈꯥꯝꯂꯗꯨꯅ ꯐꯟ ꯆꯣꯡꯊꯩ ꯃꯥꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯐꯥꯏ ꯑꯉꯥꯡ ꯑꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯍꯥꯏꯖꯔꯛꯏ ꯅꯨꯡꯁꯤꯕ ꯃꯇꯧꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯅꯤ ꯑꯩ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯆꯈꯤꯒꯦ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯣ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯂꯥꯟꯃꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜꯅꯤ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤꯉꯩ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧ ꯁꯣꯔ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯇꯥꯅꯣꯛ ꯃꯁꯦ ꯀꯟꯅꯒ ꯆꯦꯟꯕ ꯁꯥꯏꯅꯦ ꯇꯥꯅꯧꯅꯦꯍꯦ ꯇꯥꯅꯈꯤ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯈꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯑꯉꯥꯡ ꯑꯗꯣ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯤꯅ ꯂꯣꯠꯂꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯤ ꯑꯍꯜ ꯅꯨꯄꯥ ꯍꯅꯨꯕ ꯑꯃꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯁꯨꯅ ꯁꯣꯏꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯒꯨꯝ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯈꯤ ꯃꯕꯣꯛꯅ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯋꯥꯕꯅ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯒꯟ ꯑꯗꯣ ꯃꯈꯨꯠ ꯑꯆꯧꯕ ꯑꯗꯨꯅ ꯇꯥꯞ ꯄꯥꯏ ꯈꯪꯆꯤꯡ ꯆꯤꯡꯏ ꯀꯞꯄꯤ ꯑꯉꯥꯡ ꯑꯗꯣ ꯃꯕꯣꯛꯁꯨ ꯂꯥꯎꯔꯤ ꯏꯁꯨꯕꯨ ꯄꯨꯈꯤꯅꯨ ꯏꯁꯨꯕꯨ ꯄꯨꯈꯤꯅꯣ ꯏꯕꯣꯛ ꯏꯟꯕꯗ ꯇꯨꯈ꯭ꯔꯕ ꯑꯍꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯨꯕꯨ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯏꯟꯊꯨꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯥꯝꯈꯤꯕꯅꯤ ꯃꯔꯝ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠꯇ ꯃꯈꯨꯠ ꯁꯪꯂꯝꯃꯤ ꯀꯅꯥꯒꯤ ꯃꯄꯣꯠ ꯅꯠꯇꯦ ꯑꯆꯧ ꯑꯁꯥꯡꯒꯤ ꯑꯇꯥꯡꯕ ꯄꯣꯠꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯂꯨꯕꯗ ꯈꯨꯝꯂꯛꯏ ꯑꯕꯣꯛꯀ ꯏꯄꯨꯒ ꯅꯥꯗꯨꯅ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯩꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯅ ꯂꯩꯕꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯟꯈ꯭ꯔꯦ ꯑꯕꯣꯛꯀ ꯏꯄꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯅꯤꯡꯕꯗꯒꯤ ꯇꯧꯈꯤꯕꯅꯦ ꯂꯥꯟꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯜꯂꯨꯔꯦ ꯂꯥꯟꯃꯤꯅ ꯍꯥꯏꯔꯤꯕꯅ ꯂꯥꯜꯂꯨꯔꯦ ꯂꯩꯕꯥꯛ ꯀꯥꯡꯂꯣꯟ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯃꯕꯣꯛ ꯃꯄꯨꯅ ꯄꯨꯕꯤꯈꯤꯅꯨ ꯀꯞꯄ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯥꯅ ꯈꯥꯝꯃꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯈꯤꯕꯅꯤ ꯅꯥꯄꯜ ꯆꯥꯎꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯨꯠ ꯊꯣꯛꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯅ ꯈꯖꯤꯛ ꯂꯥꯛꯆꯈꯤ ꯂꯥꯟꯃꯤ ꯈꯔ ꯁꯣꯛꯈꯤ ꯂꯥꯟꯃꯤꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯍꯦꯟꯕ ꯇꯝꯁꯤꯜꯂꯤ ꯋꯥ ꯂꯥꯟꯅ ꯆꯠꯅꯈ꯭ꯔꯤ ꯅꯤꯡꯊꯧꯗꯣ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯔꯨꯗꯅ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧꯗ ꯋꯥ ꯍꯥꯏꯈꯤ ꯄꯨꯟꯁꯤꯍꯦꯟꯕ ꯅꯤꯡꯊꯧꯅ ꯋꯥꯔꯣꯜ ꯁꯦꯡꯗꯣꯛꯇ꯭ꯔꯤꯉꯩ
ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯤꯡꯉꯦꯜꯒꯤ ꯆꯀ꯭ꯔꯤꯅꯤ, ꯃꯥꯅ ꯆꯨꯝꯗꯕ ꯌꯥꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯄꯅꯣ? ꯄꯨꯟꯁꯤ ꯍꯦꯟꯕ ꯅꯤꯡꯊꯧꯁꯨ ꯅꯥꯄꯜ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯉꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯪꯈꯠꯅꯈꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯅꯤ ꯑꯁꯤ ꯀꯧꯅꯈꯤꯗꯕꯅꯤ꯫ ꯆꯤꯡꯉꯦꯜ ꯅꯤꯡꯊꯧꯒꯨꯝꯕ ꯃꯤꯑꯣꯏꯅ ꯈꯜꯂꯤ, ꯆꯤꯡꯉꯦꯜꯅ ꯆꯨꯝꯃꯤ꯫ ꯄꯨꯟꯁꯤ ꯍꯦꯟꯕ ꯅꯤꯡꯊꯧꯒꯨꯝꯕ ꯃꯤꯑꯣꯏꯅ ꯈꯜꯂꯤ, ꯄꯨꯟꯁꯤ ꯍꯦꯟꯕꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯤ ꯍꯟꯊꯈꯤꯕ ꯌꯥꯔꯤ, ꯑꯗꯨꯕꯨ ꯃꯔꯨꯞ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯃꯠꯇꯅ ꯍꯟꯅ ꯀꯧꯅꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯁꯦ ꯄꯥꯎ ꯐꯥꯎꯅꯗꯦ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯌꯥꯏꯍꯦꯟꯕ ꯑꯗꯣ ꯃꯥꯒꯤ ꯔꯥꯖ ꯀꯩꯅꯥ ꯂꯧꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯉꯦꯜ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯈꯨꯟ ꯃꯆꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯐꯨꯡꯒꯥ ꯍꯧꯒꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯥꯎꯕ ꯂꯥꯡꯕ ꯍꯧꯅꯈ꯭ꯔꯦ ꯌꯥꯍꯧ ꯉꯟꯕ ꯈꯔ ꯑꯃꯗꯤ꯫ ꯑꯁꯨꯝꯅ ꯌꯥꯍꯦꯟꯕ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯦꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯁꯤ ꯑꯁꯦ ꯄꯣꯊꯥꯗꯕꯗꯤ ꯌꯥꯈꯤꯔꯣꯏ, ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯂꯝꯕꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯂꯥꯛꯄꯗ ꯂꯩꯔꯤꯕ ꯃꯩ ꯌꯥꯝꯅ ꯉꯥꯟꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯩ ꯈꯖꯤꯛꯇꯪ ꯃꯝꯕ ꯌꯨꯝ ꯑꯃ ꯎꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯒ ꯆꯪꯖꯐꯝ ꯂꯧꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯅ ꯀꯣꯅꯨꯡꯒꯤꯗꯃꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯈꯨꯝꯂꯛꯇꯦ ꯀꯅꯥ ꯑꯃꯠꯇ꯫ ꯌꯨꯝ ꯑꯗꯣ ꯃꯔꯥꯛ ꯄꯥꯛꯄ ꯑꯣꯏꯗꯦ, ꯃꯌꯨꯡꯗ ꯑꯣꯏꯅ ꯁꯥꯡꯅ ꯆꯪꯂꯤ꯫ ꯌꯥꯍꯦꯟꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯣ, ꯀꯅꯥ ꯂꯩꯕꯒꯦ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯅꯥꯀꯜꯗꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯛꯀ ꯏꯄꯨꯒꯗꯤ ꯃꯅꯤꯡꯗ ꯃꯩ ꯇꯤꯛꯅꯕ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ, ꯀꯧꯔꯕꯁꯨ ꯇꯥꯔꯔꯣꯏ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯣ, ꯑꯩ ꯏꯕꯣꯛ ꯑꯃꯗꯤ ꯏꯄꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯌꯥꯍꯦꯟꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯣꯝꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯛꯊꯣꯡꯁꯤꯡ ꯑꯗꯨꯒꯨꯝꯕ ꯈꯔ ꯅꯨꯄꯥ ꯃꯆꯥ ꯀꯥ ꯍꯦꯟꯅ ꯆꯥꯎꯗꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯍꯦꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯅꯣ? ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯌꯨꯝꯁꯤꯗ ꯂꯩꯇꯕ꯭ꯔꯥ? ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯌꯥꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯅꯦ, ꯑꯕꯣꯛꯀ ꯄꯨꯄꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯕꯅꯤ꯫ ꯑꯣ, ꯑꯩꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯤ ꯀꯣꯅꯨꯡ ꯌꯧꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ, ꯉꯁꯤ ꯌꯧꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯊꯥꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯇꯤꯊꯤ ꯑꯣꯏꯔꯕꯣꯏꯔꯦ, ꯆꯪꯁꯤꯜꯂꯛꯑꯣ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯏꯃꯨꯡꯗ ꯐꯅ ꯁꯥꯡꯅ ꯆꯪꯏ꯫ ꯑꯗꯨꯛ ꯃꯅꯨꯡ ꯆꯪꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯍꯦꯟꯕ ꯃꯥꯅ ꯀꯧꯕ ꯇꯥꯗꯕ ꯑꯗꯨ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯑꯃꯗꯤ ꯃꯄꯨꯗ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅꯁꯨ ꯍꯔꯥꯎ ꯌꯥꯔꯤ꯫ ꯑꯇꯤꯊꯤ ꯀꯧꯕꯅꯤ, ꯃꯕꯨꯛ ꯄꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯈꯔꯅ ꯁꯦꯕꯥ ꯇꯧꯏ꯫ ꯏꯕꯨꯡꯉꯣ, ꯑꯕꯣꯛꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯂꯩꯖꯗꯦꯗꯣ, ꯂꯩꯖꯕ ꯈꯔ ꯑꯁꯤ ꯑꯕꯣꯛꯅ ꯏꯁꯨꯒꯤ ꯂꯥꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯏ꯫ ꯌꯥꯍꯦꯟꯕ ꯃꯥꯁꯨ ꯂꯩꯔꯤ꯫ ꯃꯁꯨ ꯃꯕꯨꯛ ꯑꯃꯗꯤ ꯃꯄꯨꯗꯣ ꯃꯩ ꯍꯧꯔꯤꯕ ꯐꯨꯡꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤ꯫ ꯃꯕꯨꯛ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯌꯥꯍꯦꯟꯕ ꯃꯥꯁꯨ ꯐꯝꯕ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯏ꯫ ꯏꯕꯨꯡꯉꯣ, ꯅꯄꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯥ ꯌꯥꯎꯗꯦ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯪꯒꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯩꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯦꯜꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯛ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯕ ꯃꯕꯣꯛ ꯃꯄꯨꯗ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯥꯅ ꯃꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯃꯤꯑꯣꯏ ꯃꯥꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯌꯥꯍꯦꯟꯕ ꯃꯥꯒꯤ ꯈꯣꯡꯆꯠꯀꯤꯗꯃꯛ ꯃꯁꯨ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛ ꯑꯍꯨꯝꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ
ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯟꯅ ꯄꯤꯔꯝꯗ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯐꯥꯠꯇ꯭ꯔꯤꯉꯩ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯔꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯍꯦꯛꯇ ꯎꯅꯍꯜꯂꯛꯇꯦ꯫ ꯂꯩꯔꯤꯕ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯦ ꯅꯨꯄꯥꯃꯆꯥ? ꯏꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯗꯤ? ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯥꯛꯎ꯫ ꯑꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯍꯦꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯑꯩꯒꯤ ꯔꯥꯖꯀꯩꯅ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ"꯫ ꯑꯍꯜ ꯑꯗꯨꯅ ꯑꯉꯛꯄ ꯈꯣꯟꯊꯥꯡꯗ ꯍꯥꯏꯔꯛꯏ, "ꯏ ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯔꯥꯖꯀꯩꯅꯕꯨ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯏꯕ ꯂꯥꯛꯂꯤꯕ? ꯇꯥꯎ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯆꯠꯅꯕꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯔꯥꯖꯀꯩꯅ ꯑꯣꯏꯕ ꯄꯥꯝꯂꯕꯁꯨ ꯇꯥꯎ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯆꯠꯅꯕꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯔꯥꯖꯀꯩꯅ ꯑꯣꯏꯕ ꯄꯥꯝꯂꯕꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯒ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯏꯔꯨ ꯂꯥꯎ꯫ ꯑꯩꯕꯨ ꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯕꯨ ꯏꯁꯥꯅ ꯍꯥꯏꯔꯨꯅꯕ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯐꯒꯅꯤ꯫ ꯂꯩꯍꯧꯔꯦ ꯌꯥꯍꯦꯟꯕꯗꯣ ꯂꯥꯟꯃꯤ ꯑꯍꯜ ꯑꯗꯣ ꯆꯪꯂꯛꯂꯦ꯫ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯍꯦꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯒꯤ ꯌꯥꯊꯪꯒꯤ ꯃꯈꯥꯗ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯒꯕ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯑꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤ ꯂꯩꯔꯦ ꯂꯥꯟꯃꯤ? ꯏꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯄꯨꯟꯁꯤꯍꯦꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯔꯤ"꯫ "ꯀꯔꯤ ꯍꯥꯏꯕ? ꯄꯨꯟꯁꯤꯍꯦꯟꯕ ꯍꯥꯏꯕ? ꯃꯇꯝ ꯀꯨꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯃꯤꯡꯅꯤ꯫ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯌꯥꯕꯗ ꯅꯥꯄꯜꯅ ꯊꯨꯝꯍꯠꯄꯅ ꯃꯆꯥꯅꯨꯄꯥ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯋꯥꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯊꯥꯖꯤꯜꯂꯛꯎ ꯂꯥꯟꯃꯤ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦ"꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯥꯎ ꯄꯨꯔꯛꯇꯨꯅ ꯌꯥꯍꯦꯟꯕꯗ ꯇꯝꯂꯔꯦ꯫ ꯌꯥꯍꯦꯟꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯑꯗꯣ ꯅꯤꯡꯊꯧꯅ ꯍꯧꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯅꯨꯄꯥ ꯃꯆꯥ? ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ"꯫ "ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯅ ꯂꯥꯛꯆꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯔꯥꯖꯀꯩꯅꯕꯨ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ"꯫ "ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯔꯥꯖꯀꯩꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ"? "ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯁꯦꯡꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤꯗꯃꯛꯇ ꯔꯥꯖꯀꯩꯅ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯣ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ? ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯏ꯫ ꯕꯣꯔ ꯀꯅꯥꯅ ꯃꯥꯒꯤ ꯔꯥꯖꯀꯩꯅꯕꯨ ꯍꯥꯏꯕ ꯆꯠꯅꯩ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯔꯥꯖꯀꯩꯅ ꯑꯣꯏꯕ ꯄꯥꯝꯂꯕꯁꯨ ꯑꯍꯜ ꯂꯃꯟꯒ ꯄꯨꯟꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯆꯠꯅꯕꯤ ꯈꯛꯇ ꯅꯠꯇꯅ ꯊꯛ ꯈꯥ ꯅꯥꯏꯕꯒꯤ ꯅꯤꯌꯣꯝ ꯑꯃꯅꯤ꯫ ꯅꯪꯕꯨ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯆꯠꯂꯣ, ꯃꯈꯣꯏꯗ ꯍꯥꯟꯅ ꯍꯪꯂꯨꯆꯣ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯗꯨꯗꯤ ꯐꯊꯕꯤꯌꯨ꯫ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯂꯥꯛꯆꯕꯅꯤ"꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯃꯨꯛꯁꯨ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯋꯥꯁꯦ ꯑꯁꯨꯃꯛ ꯍꯥꯏꯅꯦꯃꯁꯦ"꯫ "ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯕꯨ ꯔꯥꯖꯀꯩꯅ ꯑꯗꯨꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ"꯫ "ꯀꯔꯤ ꯍꯥꯏꯕ? ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ! ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯤꯉꯩ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯀ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ"꯫ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯃꯔꯩ ꯌꯦꯠꯅꯩ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯌꯥꯏꯃꯅꯤ, ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯔꯨꯕ ꯌꯥꯔꯣꯏ꯫ ꯌꯥꯍꯦꯟꯕ ꯃꯕꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯔꯥꯖꯀꯩꯅ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯐꯅ ꯀꯨꯏꯅ ꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯆꯤꯟꯕꯥꯜꯗꯤ ꯀꯥꯡꯗ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯔꯕ ꯑꯁꯤꯐꯥꯎꯕ ꯃꯍꯥꯛꯅ ꯈꯣꯡꯐꯝ ꯑꯁꯤ ꯃꯁꯤ ꯂꯦꯡꯗꯦ꯫ ꯐꯔꯦ, ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯩꯅ ꯄꯤꯕ ꯇꯥꯔꯦ꯫ ꯋꯥꯈꯜ ꯑꯁꯦ ꯈꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯆꯤꯟꯕꯥꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ,
ꯐꯔꯦ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃ ꯍꯥꯟꯅ ꯌꯥꯅꯕ ꯄꯨꯔꯛꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯪꯒꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯕ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯒꯅꯤ ꯅꯍꯥꯛꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯣꯏꯕ ꯌꯥꯒꯅꯤ ꯐꯒꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯁꯤꯟꯅꯔꯤ ꯌꯥꯍꯦꯟꯕ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯗ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯑꯩꯍꯥꯛ ꯄꯨꯟꯁꯤ ꯍꯦꯟꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯅ ꯑꯩꯕꯨ ꯁꯨꯝꯍꯠꯈ꯭ꯔꯦ ꯅꯪꯒꯤ ꯏꯪ ꯇꯞꯄ ꯃꯇꯧꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯅꯍꯥꯛ ꯅꯠꯇ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯗ꯭ꯔꯦ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯤꯒꯕ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ ꯏꯀꯥꯏꯕꯅ ꯂꯥꯡꯒꯣꯏꯆꯟ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡꯕꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯆꯥꯡꯌꯦꯡ ꯍꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯎꯗꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤ ꯍꯦꯟꯕꯁꯨ ꯇꯥꯔꯦ ꯃꯥꯁꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ ꯃꯆꯥꯅꯨꯄꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯆꯦꯕꯥꯎ ꯑꯃ ꯊꯥꯔꯛꯏ ꯐꯪꯈꯤ ꯆꯦꯕꯥꯎꯗꯣ ꯌꯥꯍꯦꯟꯕꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ ꯃꯄꯥꯗꯨꯅ ꯂꯥꯛꯂꯒ ꯏꯔꯦꯝ ꯂꯦꯝꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯗ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯏꯕ ꯃꯁꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯈꯪꯒꯅꯤꯗꯅ ꯑꯍꯤꯡ ꯑꯗꯨꯃ ꯅꯤꯡꯊꯧꯗꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯌꯨꯛ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯐꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤꯗꯃꯛ ꯁꯪꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯎꯏꯔꯤ ꯎꯏꯔꯤ ꯂꯣꯏꯅ ꯇꯧꯔꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯤꯠ ꯂꯣꯏꯅ ꯁꯤꯡꯅꯩ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛ ꯀꯥ ꯍꯦꯟꯅ ꯅꯣꯟꯗꯨꯅ ꯍꯥꯏꯔꯔꯦ ꯏꯅꯤꯡꯊꯧ ꯅꯌꯥꯊꯪ ꯇꯥꯛꯄꯤꯁꯤ ꯀꯣꯔꯧꯍꯟꯕ ꯂꯩꯊꯣꯔꯛꯂꯅꯤ ꯉꯔꯥꯡ ꯊꯧꯅꯥ ꯌꯥꯝꯅ ꯐꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯗꯣꯛꯂꯨꯆꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯔꯛꯎ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯃꯀꯣꯛ ꯑꯃꯨꯛ ꯅꯣꯜꯂꯝꯂꯒ ꯊꯧꯒꯜꯂꯣꯟ ꯑꯃꯗ ꯊꯣꯛꯈ꯭ꯔꯦ ꯂꯥꯟꯃꯤꯗꯣ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯌꯥꯍꯦꯟꯕꯕꯨ ꯀꯧꯔꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯍꯜꯂꯤ ꯅꯤꯡꯊꯧꯅ ꯌꯥꯍꯦꯟꯕ ꯂꯥꯛꯂꯕꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅꯤ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯍꯧꯒꯗꯕ ꯑꯍꯥꯟꯕꯗ ꯊꯥ ꯑꯃ ꯆꯠꯍꯟꯒꯅꯤ ꯃꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯦ ꯐꯔꯦ ꯉꯝꯗ꯭ꯔꯦ ꯊꯥ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯌꯥꯔꯦ ꯈꯨꯝꯃꯨ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯅꯅꯥꯏ ꯁꯦꯝ ꯁꯥꯖꯔꯦ ꯅꯨꯄꯥ ꯃꯆꯥ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯆꯥꯡꯌꯦꯡ ꯇꯧꯗ꯭ꯔꯤꯉꯩ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯈꯔ ꯃꯐꯩ ꯆꯥꯡꯌꯦꯡꯒꯤ ꯃꯅꯨꯡ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯌꯨꯝꯗ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯁꯥꯁꯨ ꯁꯣꯛꯀꯅꯤ ꯏꯖꯠꯁꯨ ꯂꯣꯏꯒꯅꯤ ꯅꯍꯥꯛ ꯋꯥꯈꯜꯗꯤ ꯑꯃꯨꯛꯇꯪꯒ ꯈꯜꯂꯨ ꯅꯅꯥꯏ ꯈꯟꯖꯔꯦ ꯅꯤꯡꯊꯧ ꯅꯁꯥꯁꯨ ꯋꯥꯕ ꯑꯁꯣꯛ ꯑꯄꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯍꯥꯛ ꯅꯌꯨꯝꯗ ꯆꯠꯈꯤꯕꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯔꯅꯤ ꯅꯅꯥꯏꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯃꯨꯛ ꯇꯥꯛꯄꯤꯔꯒꯅꯨ ꯅꯅꯥꯏꯒꯤ ꯆꯞ ꯌꯨꯡꯕ ꯋꯥꯈꯜꯅ ꯆꯪꯁꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯊꯥꯡꯗꯣꯛꯂꯣ ꯍꯥꯏꯕ ꯌꯥꯒꯅꯤ ꯈꯜꯂꯨꯗ꯭ꯔꯦ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤꯗꯃꯛ ꯅꯅꯥꯏ ꯁꯦꯝ ꯁꯥꯖꯔꯦ ꯅꯤꯡꯊꯧ ꯃꯥꯅ ꯌꯥꯍꯦꯟꯕ ꯃꯥꯕꯨ ꯀꯤꯅꯕ ꯉꯝꯗꯅꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯕꯁꯨ ꯌꯥꯍꯦꯟꯕ ꯃꯥꯅ ꯇꯥꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯄꯥꯡꯈꯣꯛꯂꯥꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯅ ꯊꯣꯛꯂꯤ ꯌꯥꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯄꯒꯤ ꯃꯃꯤ ꯇꯥꯈꯤꯗ꯭ꯔꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯁꯨ ꯇꯥꯍꯧꯔꯣ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯗꯥꯏꯇ ꯑꯩꯈꯣꯏꯅ ꯂꯧꯕ ꯉꯝꯂꯣꯏ ꯅꯁꯥꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯌꯥꯈꯤꯕꯒꯤꯅꯤ ꯅꯍꯥꯛ ꯑꯁꯤꯃꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯖꯤꯜꯂꯨꯀꯣ ꯌꯥꯍꯦꯟꯕ ꯋꯥ ꯑꯃꯠꯇꯗꯤ ꯈꯨꯝꯗꯦ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯅꯣꯟꯊꯩ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯦ ꯆꯥꯡꯌꯦꯡ ꯍꯧꯔꯦ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯂꯩꯅꯥꯅ ꯅꯥꯔꯒ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯤ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯥꯏꯌꯦꯡꯅꯅꯕ ꯍꯤꯗꯥꯛ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯏ
ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯀꯌꯥ ꯂꯩꯇꯕꯒꯨꯝ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯕ ꯋꯥꯏ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯁꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯊꯤꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯂꯣꯏꯔꯦ꯫ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯝꯅ ꯃꯥꯅ ꯌꯦꯛꯄ ꯑꯌꯦꯛꯄ ꯑꯃ ꯄꯤꯔꯛꯏ꯫ ꯀꯗꯥꯏꯋꯥꯏꯗ ꯍꯧꯕꯅꯣ, ꯃꯇꯧ ꯀꯔꯝꯅ ꯍꯧꯕꯅꯣ ꯑꯃꯠꯇ ꯈꯪꯗꯦ꯫ ꯄꯥꯎ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯇꯥꯔꯤ꯫ ꯀꯔꯤꯅꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯆꯤꯡꯖꯥꯎ ꯃꯇꯣꯟꯗ ꯍꯧꯕ ꯍꯤꯗꯥꯛꯅꯤ꯫ ꯆꯤꯡ ꯀꯥꯕꯗ ꯅꯨꯃꯤꯠ 4ꯅꯤ, ꯀꯨꯝꯂꯛꯄꯗ ꯅꯨꯃꯤꯠ 8ꯅꯤ, ꯍꯞꯇꯥ ꯑꯃꯗꯤ ꯆꯪꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯃꯤꯠ 2ꯗ ꯂꯣꯏꯒꯗꯧꯔꯤꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯤꯗꯥꯛ ꯍꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯂꯝ ꯑꯗꯣ ꯃꯍꯥꯛꯇꯤ ꯈꯪꯂꯝꯂꯣꯏ꯫ ꯀꯔꯤ ꯇꯧꯅꯤ ꯍꯧꯖꯤꯛ? ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯦ ꯑꯃ, ꯈꯣꯔꯖꯩ ꯑꯃ ꯄꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯕ ꯍꯧꯔꯛꯏ꯫ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯍꯧꯐꯝ, ꯂꯩꯐꯝ, ꯆꯪꯒꯗꯕ ꯃꯇꯝ ꯄꯨꯝꯅꯃꯛ ꯄꯟꯕ ꯆꯦꯔꯣꯟꯅꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗ ꯁꯤꯟꯅꯈꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯃꯥꯅ ꯊꯥꯖꯕ ꯂꯥꯟꯃꯤ ꯅꯨꯄꯥꯗ, ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯊꯥꯖꯕ ꯌꯥꯍꯦꯟꯕ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯑꯃꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯌꯥꯍꯦꯟꯕꯅ ꯈꯨꯊꯥꯡ ꯌꯥꯝꯂꯦ ꯆꯦꯕꯥꯎꯗꯣ, ꯑꯗꯨꯕꯨ ꯃꯌꯦꯛ ꯑꯗꯨꯗꯤ ꯃꯨꯠꯄ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯔꯣꯜꯗꯣ ꯐꯪꯂꯕꯗ ꯌꯥꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯏꯀꯨ ꯅꯤꯡꯊꯧ ꯑꯁꯦ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨ ꯀꯟꯕꯖꯥꯠꯅꯤ꯫ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯅꯨꯄꯥꯗꯣ꯫ ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠ 2 ꯑꯁꯤꯗ ꯌꯧꯕ ꯉꯝꯂꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯀꯥ ꯍꯦꯟꯅ ꯍꯛꯆꯤꯟꯕ ꯅꯤꯌꯣꯝ ꯂꯩꯇꯕꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯊꯧꯔꯒ ꯂꯥꯛꯂꯤ꯫ ꯃꯁꯥ ꯐꯕ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯔꯤꯕ ꯌꯥꯍꯦꯟꯕꯒꯤ ꯃꯁꯥ ꯃꯎ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯁꯒꯣꯜꯅꯤ꯫ ꯃꯈꯣꯡꯁꯨ ꯌꯥꯡꯏ, ꯆꯦꯟꯕꯗꯁꯨ ꯂꯝꯕꯥ ꯂꯩꯇꯦ ꯃꯉꯣꯟꯗ꯫ ꯆꯤꯡ ꯑꯗꯨ ꯐꯥꯎꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯍꯥꯛ ꯁꯒꯣꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗꯣ ꯁꯒꯣꯜꯅ ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯤꯗ ꯆꯠꯂꯨꯕ ꯑꯣꯏꯕꯅ ꯁꯒꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯣꯛꯂꯤ꯫ ꯅꯤꯡꯊꯧꯗ ꯁꯒꯣꯜꯗ ꯆꯠꯂꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯑꯩꯅ ꯁꯒꯣꯜꯗ ꯆꯠꯂꯨ ꯍꯥꯏꯅ ꯄꯟꯈꯤꯗꯦꯅ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯪ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯤꯅꯝꯕ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛ ꯃꯥꯏꯊꯤꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯍꯦꯟꯕ ꯃꯥꯅ ꯃꯔꯛ ꯊꯠꯂꯤ꯫ ꯁꯣꯏꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯗꯤ ꯑꯄꯪꯕꯅꯤ, ꯑꯗꯨꯕꯨ ꯍꯪꯒꯠꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯥꯊꯪ ꯄꯤꯕꯤꯕ ꯃꯇꯝꯗ ꯈꯣꯡꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯊꯪ ꯌꯥꯎꯈꯤꯗꯦ꯫ ꯁꯨꯞꯅꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯄꯨꯔꯛꯎ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯊꯧꯅ ꯃꯔꯩ ꯌꯦꯠꯂꯨꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯍꯩ ꯁꯣꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯡꯌꯦꯡ ꯃꯈꯜ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯔꯦ꯫ ꯊꯥ ꯑꯗꯨꯃꯒꯤ ꯆꯥꯡꯌꯦꯡꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯏꯁꯣꯔ ꯃꯥꯅ ꯆꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ, ꯌꯥꯍꯦꯟꯕ ꯅꯤꯡꯊꯧꯒꯤ ꯆꯀ꯭ꯔꯤ ꯄꯨꯝꯕ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯑꯃꯒꯤ ꯆꯥꯡꯌꯦꯡꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧꯗꯣ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯆꯥꯡꯌꯦꯡ ꯃꯌꯥꯝꯗꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯖꯥꯠꯅꯣ? ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯏꯊꯤꯔꯣꯏ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯊꯥ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯊꯈꯤꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯑꯃ ꯁꯥꯡꯊꯔꯦ꯫ ꯊꯥ ꯑꯗꯨꯃꯁꯨ ꯌꯥꯍꯦꯟꯕꯅ ꯃꯥꯏ ꯄꯥꯛꯂꯤ꯫ ꯊꯥ ꯑꯃꯁꯨ ꯑꯃꯨꯛ ꯁꯥꯡꯊꯩ, ꯃꯗꯨꯁꯨ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯂꯤ꯫ ꯊꯥ 3ꯗꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯔꯩꯗ ꯌꯥꯍꯦꯟꯕ ꯈꯖꯤꯛ ꯑꯣꯜꯂꯤ ꯃꯁꯥ ꯑꯗꯨ ꯋꯥꯔꯕ ꯃꯥꯜꯂꯦ ꯌꯦꯡꯕꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯦ꯫ ꯀꯔꯤꯒꯤ? ꯃꯊꯪ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯁꯥꯡꯗꯣꯛꯂꯛꯄ ꯆꯥꯡꯌꯦꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯟꯗꯦ꯫ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯁꯥꯡꯗꯣꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯄꯥꯗ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯕ ꯉꯝꯗ ꯃꯊꯟꯇ ꯈꯛꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯍꯧꯖꯤꯛꯄꯣ? ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯁꯣꯝ ꯅꯥꯀꯜꯗꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤ ꯍꯦꯟꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯐꯤ ꯀꯟꯗꯨꯅ ꯂꯥꯛꯂꯤ ꯆꯤꯡꯌꯦꯜ ꯃꯥꯒꯤ ꯀꯣꯅꯨꯡꯗ꯫ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯆꯥꯡꯌꯦꯡ ꯃꯈꯜ ꯊꯥ 3 ꯆꯨꯞꯅ ꯇꯧꯔꯦ꯫ ꯃꯤꯅ ꯇꯥꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯩꯒꯤ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯡꯊꯅꯕ ꯃꯇꯝ ꯍꯥꯏꯔꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯦ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯆꯤꯡꯌꯦꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯕꯨ ꯄꯥꯝꯂꯨꯒꯅꯤ ꯑꯩꯅ? ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯅꯤꯡꯊꯧ, ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯇꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯕꯨ ꯂꯧꯕ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯧꯕ ꯃꯄꯥ ꯁꯛꯄ ꯃꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯗꯥꯏꯇ ꯂꯩꯇ ꯑꯩꯅ ꯀꯔꯝꯅ ꯍꯦꯛꯇ ꯊꯥꯗꯣꯛꯀꯅꯤ ꯃꯔꯨꯞ? ꯀꯨꯏꯈ꯭ꯔꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗꯕ꯫ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯔꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯋꯥꯔꯧ ꯆꯧꯃꯜꯂꯤ꯫
ꯅꯍꯥꯛꯄꯨ ꯂꯥꯛꯍꯟꯕ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯊꯧꯗꯣꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯧꯈꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯊꯧꯅꯥꯁꯨ ꯑꯩꯅ ꯁꯦꯡꯅ ꯈꯪꯂꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯦ ꯉꯁꯤꯗꯒꯤ ꯃꯔꯨꯞꯀꯤ ꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯃꯔꯨꯞ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯃꯔꯨꯞ? ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯆꯠꯅꯕꯤꯕꯨ ꯍꯟꯅ ꯑꯩꯅ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯅ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯅ ꯁꯣꯏꯔꯨꯔꯦ꯫ ꯅꯥꯄꯜ ꯑꯁꯤꯅ ꯃꯔꯨꯞꯄꯨꯁꯨ ꯃꯁꯛ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯗꯦꯅꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯏꯃꯧꯅꯤ ꯈꯟꯒꯅꯤ? ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯏꯆꯥ ꯁꯅꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯥꯞꯈ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯤ ꯍꯟꯖꯤꯜꯂꯤ꯫ ꯆꯤꯡꯌꯦꯜ ꯅꯤꯡꯊꯧ ꯑꯣꯏꯔꯣꯏꯗꯕ ꯃꯔꯩꯗ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯆꯀ꯭ꯔꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤ ꯍꯦꯟꯕ ꯃꯁꯥꯒꯤ ꯅꯥꯄꯜꯕꯨ ꯂꯥꯞꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕ ꯑꯃꯗꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯅꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫